Lakhipur online putok saba January ki tang nipan yumsa kaisa numit ki Khomjinba Pao tabirase ahanbada maroi Pao Dima hasaugi koila khoni manungda pannuna leiramba thomi 19 thorakre atubu makoi mapan gi pibam luna leiri mobile da hojik habliba caller tune gi matangda asu gi advisor na penda phongdorakle Nepal gi ngamkhoi da hakiba yuhar da sibami gi masing chamaga kuntaruk yaukhre atai kayamarom asoka pandangle amasung archery championship da saruk yaruba Kasar district gi sanaroi singbu taramna okhre Hojik mapungoi Pao tabirase Dima hasaugi umrang suda leba koila khoni amada nahan ayuktagi thorokpa yadaduna leiriba panduna leiriba thomising kanbagi thabak SDRF amadi NDRF ki mihut kangbu singaloinana ising lanbi gi miyoi singna angamba thakta mi kanbagi thabak jathari koila khoni asigi manungda ngarang phawbada ising imai foot chamarom hengat pathengnare hairi hairiba koila khoni asida chaurakna thomi kuntaret rom nahan koila lauthokpagi thabak jathari ngaida khanghaudana ising thumjilakpadagi thokpa ngamdaduna leirakpani hairi makhoi kuntaret adugi manungda thomi 19 di thorakpa ngamkhre aduga atei lemhoriba thomi 9 khoni adugi manungda thokpa ngamdaduna hojik phawbo leiri hairi makhoi 9 asigi phibam luna leiri thaudoga sigi matangda mantri kausikrai thaudokphamda chatuna mafam asigi makok thongba miyoi singa wari watai sanaduna mi kanbagi thabakda tangbangkhre ngarang nungthildasu Visakhapatnamdagi ising lanbigi miyoi sing laktuna mi kanbagi thabak asida mateng pangkhe कल रात अंधेरा होने के कारण कल पूरी तरह से हम लोग शुरू नहीं कर पाए आज सुबह से SDRF, DRF, असम राइफल और आर्मी की पूरी टीम यहाँ पे लगे करीब 100 से ज़्यादा लोग यहाँ पे लगे अभी टीम नीचे गए पानी ज़्यादा मरने के कारण और लोग रेस्क्यू ऑपरेशन प्रॉपरली नहीं कर पाए कल से स्टेट गवर्नमेंट के साथ स्टेट गवर्नमेंट सेंट्रल गवर्नमेंट के साथ कोऑर्डिनेशन विशाखापट्टनम से हमारे जो नेवी के लोग वो आ रहे हैं सिलचर एयरपोर्ट में आएंगे वहाँ से यहाँ हेलीकॉप्टर से और रेस्क्यू का जो काम है रेस्क्यू काम को आगे इन्फॉर्मेशन कोई 6 कोई 9 बता रहा है लेकिन 9 लोगों का नाम आया है कि 9 लोग इसमें फंसे हुए हैं ऐसे रिपोर्ट आया है हम इसी को मान के चल रहे हैं ज़्यादा भी हो सकता है लेकिन पानी ज़्यादा होने के कारण फाइनली कुछ नहीं बता पाए कितने लोग हैं लेकिन यहाँ के जो साथ में लोग हैं Mobile phone singda cyber crime gi matangda awareness pibagi pandamda phone call tawba khudingi taba phangliba caller tune ama oina rajya sida taba phangliba Assamese caller tune asigi pronunciation asi classical language ama oiriba lon asigi khonthok asi pumchai chaihanbire haina All Assam Students Union ASU ki advisor Samajul Bhattacharjina pendaba phongdokhre X handle da mahakna wafam asigi matangda iba warulda hojik piriba caller tune asida Assamese wahi gi uchcharon asi nauna semdoknanaba amadi lon asibu ikai khumna binaba wafam mahakna thamlagle Silchar District Congress Office da ngarang phamkiba Extended Executive Committee gi miphamda Chief Guest oikiba All India Congress Committee AICC ki General Secretary amadi Assam ki Co-in-charge oiriba Prithibiraj Sathe ki maphamda Congress luchingba Dr. Maimom Santi Kumarna lengyan fi huktuna taramna okhre loinana rajniti ga mari lenaba wafam kaya tanakhre hairi District President Abhijit Paul na mifam apo oiduna phamkiba mifamaduda lagliba panchayat mikhalasiga mari lenana party asibu mapangal kankhananaba Block President Singda Pungning Thakot Pawapam Kaya Thamki Mifam Loiraba Matungda Dr. Maimom Santi Kumar Galunana Congress Luchingbi Moiranglei Devi Galunana Prithibiraj Sathega Unakhi Maharaj Gambhir Singh Memorial Committee Chandrapur Manipuri Youth Front of Assam Maifa Amadi Apunba Kungang Mapan Saukhatlup Paskandiga Punna Khusamnaduna Chamaga Marpru Tramathoi Suba Maharaj Gambhir Singh Nonga Kumon Chahi Taret Khuntakpagi Tharomga Mari Leinana Hayeng January gi tang 8
nungtil gi pung ama taba matamda Manipur lebi lampak Chandrapur Baskandi Kasarda thorom kaya marom galoinana pangthokadori hairiba thorom asida iramdam asigi oja sing Ima Maira Paibi Lup Singh Club CSO loinana Mairoi Singna Sarup Yapiduna Mapung Phan Biu Haina Silang liba Lup ahum gi maigay tagi noluk na ningsing lagli Kuman Club Lakhipur Kasarna arang lebak popanumita club asigi loisangda pangthokiba mifam amada Sapormana High School gi founder teacher Lairenjam Dhonbabu na laikitabada club asina awaba phongdokre Oza Dhonbabu haukiba December ki 18 masagi mayum Lakhipur Khumanda laikitabani laikitaba matamda masagi chahi 35 sukre Hindi oza oina thabaktagi pothakraba oza asina laikitabada minute ani tumina leiduna mahaki thawaina lairamlenda ingna chikna leirunaba thawni sakhi Khangan Jabama Lakhipur town gi ward number 8 ta leiriba well care medicos ta makhal makha kaya ana laying gi damak tongan tongan ba doctor kaya na nimit khudingi laying ga dori Dr. Yusuf F Chaudhary MSENT na nongmaijing khudingi numit jung pung tarani thoida Dr. CH Rakesh Singha MS orthopedic surgeon na thangja khudingi nungtil pung ahumda Dr. Dibojoti Bhattacharjina Lepak Pokpa Jumsakaisha Sagolchen amadi thangjagi nungthilda Dr. Bikram Bhuya dentist na nimit khudingi nungthilda Dr. Benzir Ahmed Loskorna nimit khudingi nungthil pung taruk tagi nimidangi pung 8 phauba Dr. Puspita Singha na nimit khudingi ayuki pung 9 tagina ayuki pung 8 aduga nungthil pung 2:30 tagina pung taruk phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 ki patungda layengga dauri adongi kudong saba matung ina mobile number 8134835398 number asida mangjona na booking tawbinaba well care medicos ki maikete ki khanghalakli Chinglen Singha Memorial Welfare Society na Jawaharlal Nehru Manipur Dance Academy Imphal ga khusamnaraga Manipuri Nat Sankirtan gi matangda Joragulda chatharakiba nimit 15 gi oiba workshop program asigi manungchanna ngarang 8 ni chanba numita pung isai tamliba mahiro singi maphamda society gi general secretary Mutung Ulen Mitaina harawa phongdorakli loinana Joragul amadi jumthangnari ba khungang kayadagi tengmang pibirakpa pukchel chaurba oza laiguru singbu mahangna thagatpa phongdorakli lagliba January gi 13 ki loisinbagi thoramdasu miyamna saruk jabiu haina mahakna makhatana haijarakli mayamna support pibirakpa amadi sangiton munungsiba khwai mayambu hairiba welfare society asigi maigai degi thagachaba phongdokchari Jawaharlal Nehru Manipur Dance Academy Imphal da aikoina pungi guru oina lebiramba jaminglenoi panjarabada oja namairakpam thamangau amadi isai guru oina hoji hoji su JNM dia Imphal da leiriba isai oja pingoina panjarabada Laishram Birjit Singha maikoi anina toido hendokna yamna thawai yauna pungning changna ngang singa si akoigi yamna technique leina madumba monga takpiba kobonina hojik phaw chatharak pasida performance sing asi khoi angang singna su akoigi lausinbada yamna araiba monga lausilli haibagi ai mieng sum ujari miyam gi support natadi akoina ngamjaba masigi tikna chadi khara sum dum pallabda hojik hojik tamliba angang singi moikoi makoina amana khara sabji porokpa amana hawai porokpa amana pisang amakpa ngamangamba tawraratana aduga loinana kunja hasigi miyamna support tobiba angamba cheng hawai na chingba khungang asigi Joragul khungang asigi tanatana thangariba khungang Chanpur Berabang Mongolpur chingba thangariba khungang singdagi su angamba aikoina haijarubada maduga mateng pangbirakpa masi mayam punamak na tawraga hairiba training program asi chatharakpani ngasigi paudam masibu tabiriba yengbiriba khwai khudingmangna haibadi sangsthana sibu nungsibiu amadi aikoi sankritonia singbu nungsibiu aduga nungsibibaga loinana mateng angamba mateng khara tawbira u haiduna aikoi hairiba jengbiriba miyamda amukashu hanna secretary ama oina haiba societies igi mahut sinjaraga ayangna phongdokchabani
Nepal gi ngamkhai lamdam Tibet ta ngarang leibak pokpa numit ke ayuk ta hakiba yuhar da siba mi gi masing chamaga kuntaruk sukre mioi chamaga marfuni pan rom hena asoka pandang kre yuhar adu ayuk ki pung taruk ka minute kuntra manga da magnitude 3.1 amagi chang da hakibani yuhar asigi matung da kayarak hanna after shock thoke epicenter na Nepal Tibet ngamkhai dagi awang thangba kilometer marfutra humdorom chatlaga leiba mafam amada oiki yuhar hasina Nepal Bhutan Delhi NCR amadi Bihar yauna awang thangba Bharat ki mafam singda nikhi adubu hairiba mafam sing asidadi ateka kai asoka panthokpagi paw leite Sanagi potlam singda hallmark thambagumna Kendra Sarkar na handaktagi hauduna silver jewelry sing haibadi lupana saba potlam singdasu hallmark thambadori Taurang asina Bureau of Indian Standard BIS na miyamda asengba lupagi potlam sing phanganana papandam thamle Aeroplane paidringegi mamangda air passenger singna minute ani ahumgi oiba hagjang sajen tobagi khudong chaba pigadori masigi damak lenga ke maikidagi CISF ki jawan singda passenger gi mateng pangnana baya thang pikre loan lori basingna amukta da loan mayam ama lobagi matangda RBI na miyoi adugi civil score yamna kupna yengsinduna loan pibagi anoba niyom semkhre masina loan ama leiringaida atopa loan ama lauduna mamangi loan adu singbagi matangda athingba thangbadori Mizoram gi Sinod Hospital Aizolda January gi tang amagi nongyai matung pung 12 ka second ahumda pokiba angang nupa macha Frankie Remrudika leibak asigi ihananba generation bita da pokpa angang ni haina lauthokre malem asida anuba technology na lakpage iroinana lising aniga tara dagina lising aniga kunmari bu generation alpha aduga lising aniga kunmanga dagina lising aniga kuntramapan phawbana generation bita haina mingthole Sonitpur District Archery Association Silangduna January gi mari amadi manga niminini chubna Tezpur gi Nehru Maidan Church Field da pangthokiba Taratruk suba Inter District Archery Championship ta medal fanglakhraba Kasar District ki Sanaroi Singh amadi coach Singbu ngarang ayuk Lakhipur gi OB Road Fulertol Binakandi amadi South Borak na chingba tongan mafam singda taram nokre panbayai hairiba championship asida Kasar District ki oina chahi tara makha gi nipi machada Moirang Mayum Sanatombi Moirang Mayum Sanahanbi Adriza Saikya amadi Advika Parasar gi teamna silver aduga chahi tarahumdoi makha gi mixed team da Royal Changamayum amasung Irei Leima Khaidemna bronze medal phangkhe Kasar District ki oina Sanaroi Mapanna championship asida saruk jakhe Kanganjaba ama healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusamnaduna Lingya Vidyapit University Faridabad ki makhada course asi tambiba haure healthcare gi field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chimbagi atenba matamgi oiba course ngi tamaktasu admission haujare akupa marol gi tamak
Institute of Medical and Paramedical Science, Ismail Market, Central Road, Silchar Lengsibirabu, Natraga, mobile number 93957324560 of Honobio. Khanganjaba ma Lakhipur West Bazar gi PHC manakta leiriba Healthcare Pharmacy da Makhal Makha ana layengi damak maming leiraba Dr. Kayana layeng gadori arthritis, paralysis, diabetes, prostate ki problem, kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen kudingi nungthil gi pung amadagina numidang wairam pung taruk phawba layeng gadori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa kudingi nungthil gi pung ani dagi numidang wairam pung taruk phawba layeng gadori adom gi kudong chaba matungina mobile number 9612167161 number asida mangjongna na booking tobina naba Lakhipur West Bazar gi PHC manakta leiriba Healthcare Pharmacy gi magi dagi khangalakli Aroi bada maroi ba pau amukhanna Dima Hasau gi koila khoni manungda pannuna leiramba thomi 19 thorakre atubu makhoi mapan gi phibam luna leiri Mobile da hozik habliba caller tune gi matangda asu gi advisor na penda ba phongdorakle Nepal gi ngamkhai da hakiba yuhar da sibami gi masing chamaga kuntaruk yaukhre atei kayamarom asoka pandangle amasung archery championship da saruk yaruba Kasar district gi sanaroi singbu taramna okre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare